Akashvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau Mukhyamantri Nongthombam Biren Singh hairi Imphal sahar ngak sanaba Manipur Police ki cavalry unit hangdoknaba thaurang tawri Lebasi damiramdagi lamkoiba miyoi sing lakpa hengatnabagi damak anoba National Tourism Policy lising in kunithoi puthoklagani amasung Pradhan Mantri Narendra Modi hairi haukiba chehi kulom asida Gujarata udyogi lamda singthaningai oina chakhotpa ngamle Mukhyamantri Nongthombam Biren Singh hairi Imphal sahar ngak sanaba Manipur Police ki sagol tongba kangbu cavalry unit hangdoknaba thaurang tawri Imphal gi ahanba Manipur Rifles ki parade ground ngaram pangthokiba Manipur Police ki cham kuntra matui suba raising digi thorumda Mukhyamantri hai masigi damak DIG ama in charge oina haptuna sagol ningthina thoba haiba personal sing khangdoknaba tawri Manipur Police ase thoido hendongna haitoi singthoiba amadi ichang thoba force ama oire hairaduna Mukhyamantri hai Manipur Police na ain amasung santi raksa gi fivam yengsinbegi mathaktra lalomana chingba ain kaiba thabak sing laksin betasu singthaninga oina mai pakpa ngamle Hojikti miyam amasung police ani gi marakta apaba mari sagatpa ngamle hainasu mahangna makha taki Sri Biren hai Imphal Jiribang gi marakta security barrack taruk thambagi ayaba kendra na pirakle masigalunana National Highway ngak sanaba GPS yawba gari kuntaret highway patrolling gi thabak chathari Kendra gi Housing amasung Urban Affairs Mantralay na sinduna pangtokpa competition da Pradhan Mantri Awas Yojana Housing for All Urban gi makhada awang nompok lamdam madi Chingi Raja Singh oina Jiribam Municipal Council na ahunsuba best performing municipal council oire Gujarat ki Raskota leba Sastri Maidanda numit humni chumna chathariba Indian Urban Housing Conclave kam Expo gi thoram amada ngarang kendra gi Housing amasung Urban Affairs Mantri Hardip Singh Puri na mana adu Jiribam Municipal Council gi Executive Officer Moirangthem Surjit Singh da khusinakhi Jiribam Nagar Palika Parisad Manipur को उत्तर पूर्वी तथा पहाड़ी क्षेत्रों वाले राज्यों में सर्वोत्तम प्रदर्शन वाली नगर पालिका परिषद श्रेणी में तृतीय स्थान मिला है Manipur Raja na best visibility and coverage oina sakhanglapagi akhanaba mana fangki mana adusu Sri Hardip Singh Puri na mahut ki director Robert Singh Khitrimayum da khusinakhi Social Justice amasung Empowerment Mantralay na chathariba Drug Free India campaign gi makhada Lamlong Higher Secondary School da ngarang narcotics drugs amading psychotropic substance sing dagi lapthoknabagi matang da miyambu bhaptanbagi thorum ama pangthokre thorum madu Imphal East District Administration District Social Welfare anina coordinating body khuraga khusunnaduna pangthokhibani Saknairaba Congress Lusingba Malik Arjun Kharge na All India Congress Committee ki president oirgani thasi ki tarate ta pangthokiba phamasi ki mikhalda mahangna haniki Kendra gi Mantri Sase Tharubu Maithiba Piki Sri Khargena vote masing lising tere chanipan marfutra tere phangbada Sachi Tharuna vote masing lising amasumna humbudrani thoi khaktamok phangki Sri Malik Arjun Khargena chehi kunmar gi tungda Nehru Gandhi imung manungi miyoi natab amana president gi pharmacy puragani Malik Arjun Khargena Congress ki president gi Mikhalda Mai Palakpada nungaiba phongdok loduna Manipur Pradesh Congress Committee ki president Kaisa Mege Chandrana anoba president asigi lamjing makhada Congress dol gi phibam yamna thuna fagalak pangam lagani haibagi thajaba phongdokli tabiriba pause Akashvani Imphal dagini Lebasi damiram dagi lamkoiba miyoi sing lakpa henganabagi damak anoba National Tourism Policy lising and kunithoi puthok lagani New Delhi dangarang tourist police scheme gi makhada jati go ibe mipam amada wangang bada kendra gi tourism mantri J Kishan Reddy na hai thausil asi lagliba budget mipam mamang da puthokani man hai lisingani nifutere fawada bharapu chakolaba leba ama ohenna bo honariba aduda tourism na achubu thodang logani thoramdu da wangang bada lok sabha gi adaksa ombrila na hai lamkoiba miyoshinda asu engam thole daba moong gi phibam sengatpana bharat asi lamkoiba singna khwaid gi pawnaba mafam ama ohen bangamgani Pradhan Mantri Narendra Modi hairi hokibachi kunlom asida Gujarat udyo ke lamda singthaningai oina chakhotpa ngamle
Gujarat ki Raskota ngarang mahang na lupa koti lising mga chamapan henbagi project sing jatra hunbaga lolena Atmanirbhar Bharat ki mission gi makhada Raskot ki engineering industry na tawriba dan bu thagat pa phongdokhi mang hai atuba matang ni manungda Gujarat ki mari shuba khwairi ki chawba sahar ama oriba Raskota airplane sing gi spare parts sing sabang amlagani mang hai technology henesi na dunna sar aduki infrastructure fagananba honnabada sarkar na akhanaba miyeng changli Himachal Pradesh Vidhan Sabha Mikhalda Mirep Ogadaba BJP gi Mirep Humpunito gi Ming Lokthokre Mirep Singh adugi list adu BJP gi Central Election Committee na aroibu oina laptop lubu matungda Lokthokibani Mukhyamantri Jairam Thakur na Siras Vidhan Sabha Kendra gi BJP gi Mirep oina ma ki Mirep chengarang pisankre Pradhan Mantri Narendra Modi Griha Mantri Amit Shah amasung dol gi President JP Nada Mirep je pisan ba adu da saruk yakhi Ngasi phongba pauchi singi maruiba pausingi damakta hozi Wahengbam Washington Lady Washington Ksh.Chitrabhanu Manipur Police ki raging degi thoramda Mukhyamantri na phongdokhiba wafam Imphal ki City Convention Center da pangthokhiba North East Seminar amadi Malik Arjun Kharge Congress President ki Mikhal da mai pakhibagi pauna ngasi phongba pauchi singi maruiba pau oiri Imphal ki ahanba Manipur Rifles ki parade ground ngarang Manipur Police ki chama kuntrama thoishuba raging degi thoram pangthokhiba amadi thoramduda Mukhyamantri na phongdokhiba wafam Imphal shohor ngak senaba sagol tongba police kangbu sengbalagani haiba pau sanalai park Sangai Express Manipuri edition naharoge thokdang irei park poknapham na singba pauche singda headline tawduna phongli Manipur Mail da Mukhyamantri na aina masung shanti raksha ki phibam ningthina thambagi damak police pu thagat pa phongdokre haina ahanba headline da phongli Isel Express da su Law and Order ngak naba honabada Manipur Police na lawriba thokdang singtha ningai ni haiba Mukhyamantri gi wafam headline tawri naharoge thokdang da Mukhyamantri and Biren Singh gi wafam Sarkar ki thabak lawbada transparent oigani senja thumja lairoi aduga huyelan paudasu lupa amata sakhiba leite sa su saroi Manipur dagi corruption maru phangna muthachi haiba Mukhyamantri gi wafam headline tawri Bir Tikendrajit International Airport ta world class terminal building athubada sargani haiba Airport Authority of India gi regional executive director Shanmukh Zugani gi wafam su Isel Express naharugi thokdang na singbada headline pawoina phongli Congress President ki Mikhalda Malik Arjun Kharge mai pakhibagi pausi ayambagi headline paw oiri People's Chronicle da Security Force amasung miyam animakna amana amabu singnaba mideng na yangbagi thawong thadok patangai fade haiba Mukhyamantri N Biren gi wafam zawna headline amakak piduna phongli Sangai Express English edition da Manipur University campus tagi Assam Rifles sautok naba Mukhyamantri na Assam Rifles ki DG ki puning singsin khre haina chawna headline piri pawasi morning bell dasu Mukhyamantri na DGAR da MU campus tagi Assam Rifles sautok naba taksin khre haina chawna headline piri pawasi Imphal Free Press ki su headline paw ama oiri Imphal ki Sanjel Thungda Labor Raiji ki Horticulture and Soil Conservation Bibhang na sinduna Lomi Singda Ningtham Mahi Marung Yanthokhiba amadi thoramduda Horticulture and Soil Conservation Mantri Letpau Haukim na phongdokhiba wafam popi pambi tharamba mafam singda chunaba Mahi Marung Yanthokli Chinjakta Mipal Tanghangumsi haibasina irei paki ahanba headline paw oiri pongnaphamda aikoi gi Horticulture ki pothokna leibak asi thakna bahonasi haiba mantri gi wafam headline tawri Jorchanpur da phongba maswana tharda Manipur Police ki raging degi thoram pangthokhiba amasung Malik Arjun Kharge abu Congress ki no president khankiba ki paw headline tawri Manipur Express ta su Congress ki no president khanbagi paw amadi hokhiba numit humni da Jorchanpur da dengi gi anuba case taret thengnare haibasina moroiba paw oiri Senapati ki Hills Hornbill Express ta best police officer lisingani kuni thoi gi mana phanglabi Nupi Police Officer Sub Inspector Charago unabagi paw amadi NNPG Singh NSCN ga Council of Naga Relationship and Cooperation Semba nasingbagi paw headline tawri Tamenglong da phongba Tamenglong Times amadi Ganphu Melda MLA Zanghemlung na anowa oil pump hangdokpa amadi Malik Arjun Kharge bu Congress ki anowa president oina khankiba Datsamda
Tamenglong Dishida Miyangi Wakat Pisin Kiba Amadi NSN IM Amasung NNGP Singna Council of Naga Relationship and Cooperation Sem Nabawarep Lobana Singbiki Pau Headline Tauri. Chitrabhanu. Thakachari Washington Aroipada Maruiba Pau Mukhana, Mukhyamantri Nongthombam Biren Singh Hairi Imphal Sahar Ngak Senaba Manipur Police ki Cavalry Unit Hangdongnaba Thaurang Tauri, Leba Sida Miriam Digilam Koiba Miyu Singh Lakpa Hingatnabi Dama Anova National Tourism Policy Lisingani Kunitoi Putholakan Amashung, Pradhan Mantri Narendra Modi Hairi Hokiba Chehi Kunlom Asida Gujarat Udyoki Lamda Singtan Nga Oina Chakot Pangamle Pauli Zeri.